ꯃꯌꯥꯝ ꯑꯩꯒꯤ ꯎꯃꯣꯔꯣꯛ ꯆꯥꯔꯗꯣ ꯒꯝꯂꯥ ꯑꯅꯤꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯅ ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤꯗ ꯑꯃꯨꯛ ꯊꯥꯔꯦ ꯃꯅꯤꯡꯗ ꯊꯥꯕꯗꯣ ꯐꯠꯇ꯭ꯔꯦ ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕ ꯎꯃꯣꯔꯣꯛꯁꯦ ꯁꯤꯒꯤꯁꯤꯅ ꯈꯤꯇꯪꯕꯨꯗꯤ ꯅꯦꯝꯃꯤꯀꯣ ꯃꯌꯥꯝ ꯊꯥꯗꯣꯛꯄ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯒꯝꯂꯥꯒꯤꯁꯤꯅ ꯃꯇꯣꯟꯁꯦ ꯀꯥꯇꯤꯅ ꯆꯞꯇꯣꯏꯅꯦꯕ ꯀꯩꯒꯤꯅꯣꯗ ꯋꯥꯡꯈꯠꯇꯣꯏꯗꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯁꯦ ꯂꯣꯡꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯀꯥꯇꯤꯅ ꯆꯞꯁꯦ ꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯆꯥꯔꯁꯤꯗꯣ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯕꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇꯠꯄꯤꯕ ꯁꯤꯗꯤ ꯊꯥꯗꯣꯛꯄꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇꯠꯄꯤꯌꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯅꯤꯁꯤꯅꯦꯕ ꯑꯩꯅ ꯀꯥꯇꯤꯅ ꯆꯞꯇꯣꯏꯁꯦ ꯃꯇꯣꯟꯁꯦ ꯂꯣꯡꯊꯣꯛꯉꯥꯏꯒꯤ ꯀꯥꯇꯤꯅ ꯆꯞꯄꯁꯦ ꯌꯥꯝ ꯀꯟꯅ ꯆꯞꯀꯗꯧ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯥꯡꯁꯦ ꯂꯩꯕꯁꯦ ꯁꯤꯒꯤ ꯇꯥꯡꯁꯦ ꯀꯥꯇꯤ ꯆꯞꯇꯣꯏꯁꯦ ꯁꯤꯒꯤ ꯇꯥꯡ ꯈꯤꯇꯪꯁꯤꯗ ꯆꯞꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯤ ꯃꯇꯣꯟꯁꯦ ꯆꯞꯊꯣꯛꯑꯒꯗꯤ ꯂꯣꯡꯗꯣꯏꯅꯦꯕ ꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯣꯡꯉꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯅ ꯉꯔꯥꯡ ꯑꯩꯅ ꯂꯤꯡꯊꯣꯛꯄ ꯍꯪꯒꯥꯝ ꯆꯥꯔꯅꯤ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯂꯣꯏ ꯄꯠꯊꯈ꯭ꯔꯦ ꯍꯧꯕꯗꯤ ꯍꯧꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯥ ꯁꯥꯕꯩꯅꯦꯕ ꯁꯤ ꯂꯣꯏꯅ ꯄꯠꯊꯈ꯭ꯔꯤꯁꯦ ꯃꯌꯥꯝ ꯆꯥꯔ ꯍꯨꯟꯕ ꯒꯝꯂꯥꯗꯣ ꯁꯤꯅꯤ ꯆꯥꯔꯁꯤꯡꯗꯣ ꯂꯣꯏ ꯐꯨꯛꯇꯣꯛꯈ꯭ꯔꯦ ꯎꯃꯣꯔꯣꯛ ꯆꯥꯔꯁꯤꯡꯗꯣ ꯁꯤꯗ ꯄꯥꯝꯕꯤ ꯑꯃꯗꯤ ꯈꯥꯛꯍꯧꯔꯦ ꯁꯤꯗ ꯄꯥꯝꯕꯤ ꯑꯅꯤꯗꯤ ꯍꯧꯔꯤ ꯑꯗꯨ ꯁꯤꯒꯤꯁꯤꯁꯨ ꯃꯇꯣꯟꯁꯦ ꯀꯛꯊꯠꯄ ꯌꯥꯔꯦ ꯑꯗꯣ ꯌꯥꯝ ꯋꯥꯡꯉꯦ ꯃꯇꯣꯟꯁꯦ ꯀꯛꯊꯠꯂꯒ ꯃꯇꯣꯟꯁꯦ ꯀꯛꯊꯠꯂꯦꯗꯅ ꯑꯗꯨꯒ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯈꯤꯇꯪ ꯂꯩ ꯃꯇꯣꯟꯁꯦ ꯀꯛꯊꯠꯆꯔꯒꯦ ꯑꯗꯨꯗꯤ ꯑꯇꯩꯗ ꯂꯣꯡꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯃꯁꯥ ꯑꯇꯩꯗ ꯃꯈꯥ ꯇꯥꯕ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇꯠꯄꯤꯕ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯈꯪꯗꯅ ꯍꯩꯗꯅ ꯁꯦꯝꯖꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯣꯂꯦꯖ ꯑꯩꯒꯤ ꯈꯪꯖꯕꯗ ꯑꯗꯨꯝ ꯍꯩꯖꯕꯅꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯁꯤꯁꯤꯗꯤ ꯈꯔ ꯄꯤꯛꯏ ꯁꯤ ꯈꯔ ꯄꯤꯛꯏꯕ ꯃꯣꯔꯣꯛ ꯆꯥꯔꯗꯤ ꯐꯖꯅ ꯍꯧꯕꯅꯤ ꯍꯨꯟꯕꯗ ꯁꯤ ꯑꯅꯤꯁꯤꯅ ꯀꯣꯟꯅ ꯀꯛꯑꯒꯦ ꯀꯩꯒꯤꯅꯣꯗ ꯈꯤꯇꯪ ꯄꯤꯛꯏꯕ ꯅꯦꯝꯁꯨ ꯅꯦꯝꯃꯤ ꯀꯛꯄꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯅꯦꯝꯃꯤꯕ ꯊꯥꯗꯣꯛꯄ ꯀꯨꯏꯗ꯭ꯔꯦꯕ ꯍꯧꯕ ꯀꯤꯡꯉꯣꯏꯒꯤꯁꯤꯡꯁꯤꯗꯤ ꯃꯌꯥꯝ ꯀꯤꯡꯉꯣꯏꯒꯁꯤꯡ ꯌꯥꯗ꯭ꯔꯦꯗ ꯃꯌꯥꯝ ꯍꯪꯒꯥꯝ ꯎꯃꯣꯔꯣꯛ ꯆꯥꯔꯁꯤ ꯆꯥꯎꯃꯅꯤ ꯒꯝꯂꯥꯁꯤ ꯆꯤꯜꯂꯦ ꯁ꯭ꯋꯥꯏꯁꯤꯗ ꯄꯪꯅꯤꯡ ꯅꯤꯡꯁꯤꯡ ꯍꯪꯒꯥꯝꯁꯦ ꯁꯤꯃꯗꯤ ꯐꯖꯅ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯃꯅꯤꯡꯗꯁꯨ ꯑꯩꯅ ꯍꯪꯒꯥꯝꯗꯣ ꯂꯤꯡꯊꯣꯛꯄꯤꯗꯨ ꯁꯨꯛꯆꯥꯎ ꯆꯥꯎ ꯅꯥꯏꯗ꯭ꯔꯦꯕ ꯎꯈꯥ ꯑꯣꯏꯕꯒꯤ ꯎꯔꯨꯝ ꯂꯥꯡꯁꯤꯟꯕꯒꯤ ꯑꯗꯨꯝ ꯄꯤꯛꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯟꯅꯁꯨ ꯑꯅꯤꯔꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯃꯅꯥꯒ ꯌꯥꯎꯗꯕꯤꯗ ꯂꯩꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯃꯅꯥꯒ ꯌꯥꯎꯗꯕꯤꯗ ꯂꯩꯁꯤꯅ ꯁꯟꯅ ꯆꯥꯈꯤꯕꯅꯤ ꯍꯧꯗꯣꯡ ꯂꯥꯛꯑꯦ ꯁꯤꯗꯁꯨ ꯕꯣꯛꯁꯇꯨꯗ ꯑꯅꯤ ꯊꯥꯗꯣꯛꯑꯕꯅꯦ ꯑꯩꯁꯦ ꯊꯥꯐꯝ ꯂꯩꯇꯗ
She's in the top of the queen drapes. How the holy Fazana take her. She kitang later candle in Zapagi. She is now sorry. I killing Mamma Ruzim. I need a cure in Hoto Combing with ties, ma'am. Van of in a pyramid. Zoom this on for Lebanon. You want to ship Hangami Mamma, some of the plastic the towel with a corner tie, seen a hardy. So we him. Something using cover color in hands and like a loin to Indian was a loin to take pyramid. Still, Umro, my house in a Kamada among the Tabdo. I do the in a photoga. In England, I'm so mockaniva. Do known as a smile pal in it, known as a panzerini. Nông là sống bà lệ hình chụp phần ám chùa mẹ được vào bộ phần là lối cha thốc bì này mà sao thì lối cha thốc bì này mà mang những thằng tụt tươi à Indian mà gì lối này thừa tiệc bì hả chỉ được box thì giờ phần ám hàng gam thảm mà này phải giúp para mẹ được vào phần là lối cha thốc rồi she won't yell and dim. Cozy. Sao đi khơi sao giờ bên này mình tháp ở đó phăng ở đi phản ám sao trong hàng gam gì sao ya tre Didi mayam video se matang sida losilage mathang video da mu thengna rase